Ahanbada maroiba pau. Handak pangthokiba sangai festival asi Festival of Tourism natte Festival of Bureaucrat Officer ni haina Jitendra na haikre. Bosem gi chairman gi wathok loisinduna ingna tapna parikha pangthokna na ba khodagadabani haiba wafam phongdorage. Thabum ama sathagadaba nupi laning singthoram ngasidagi hawdokre. Ayang Pali Road matam kaktana lambi thingbai khongjang sangsilakani haina Rebita na phongdorakle. Tamenglong gi Nungkaw Village ta Freedom Fighter Rani Guiding Yugi Museum sananaba Governor da taksinkhre hari. Isagi role iekta Lairik tamba fangalu hain MSF ki lising makhada mahiru sina khongsang sangsinkhre. Hamari ngasi parliament session gi ahobanumita SIR gi isuda house ezol tawkhre hidak managi polam sing tax amasung GST hengatna bagi bill house da puthokre. Krumzari Wahong radio na nutigi pukfam asida pijaba evening newspaper update miteng tabiri ba madi tabiri ba singpo pusparani laishumna taramna uksari maroibu pausing sandokna pejari. Hauzik tholi ba irang asigi marakta state sarkar na sillang duna handak pangthokiba sangai festival ado Festival of Tourism nate Festival of Bureaucrat Officer ni haina Committee on Civil Society Kanglai Park CCSK gi President Jitendra Ningombamna ngasi Imphal East ki Wangkhai Kunau Soibam Laikai da leiba Citizens Club ta pangthokiba lup asigi taramathoi suba mapok pumon thoramda phongdokre. Mahangna makhata na hai lamdam asigi isu singda tokhai ba wakhalonda mang tharaga magi aning ba apamba singda satharabadi thabak khudingmak mai pakpa ngamloi maram aduna aikhoi puna zatminaduna leiriba isu sing asi thengnamina ba changi maduna aikhoina taliba pandam sing adu mai pakpa ngamgani haike. Apunbana amata ngarba lambi ni haiba hiram asida pangthokiba thoramga mari leinana Wangkhai Kendrogi MLA Thangjam Arul Kumar na hai lamdam asida chawkhatpa masung ingtapa puraknana ba honabada CSO singa punna thabak tawminaba mathau tai lamdam asigi leiriba issue kayada CSO singna lauriba thaudang sing asi asuki matik sawi laingak sasanyaw na hiram gyada kanagumba singna aran ba tawrakpada CSO singi maikeidagi kholau kaya lauduna achumba maikeida punana ba honaduna satli asigumba leibaki oiba thabak thorom kaya asiga mari leinana state asigi semilon gi phibam phagal hananaba honabadasu CSO singna achoba thaudang lohhaningi CSO singna leibaki oiba thabak singda achoba thaudang loduna iramdam asina afaba achumba lambi amada puraknanaba honaba changi haike. Thorom asiga mari leinana lamlai kendrogi MLA khongban tabam ibom sana hai lamdam asida leiribai khoi masali marakta amana amabu saugatpagi mahutta singthanabagi sanabi ama leiribasi semdokpa changi madu tawrabatada khunai asina thabak khudingmak mangsil thana sangsinba ngamgani mapangal kanba society amasung semilon gi phibam phana leiba lamdam ama oinana bohanabada aikhoi maselgi marakta amana amabu thajaba thamnaduna punna lepminaba changi maram maduna kanagumba group sing natraga lanai miyoi sina thabak tharom sing paikhatpada aikhoi maselgi marakta yanadaba amasung hundo hunjin tawduna leibagi mahutta apunbagi oiba phirep amada lepminaduna thabak tawminaraba khaktada leiba asina amasung khunai asina mangsil thaba ngamgani habagi thajaba tu lei haike. Thorom asiga mari leinana tongan ba CSO singi lusing ba kaya dasu khudol pot piduna ikai khumna botke. Board of Secondary Education Manipur Bosem gi hojik leiriba chairman gi watho asi athubada loisinduna mahiru sing ne tana lairik tamba fangalu amasung lakadoriba parikha sing ingtamna pangthokpa yananaba sarkari na maram sadaba amani loinana thawong asi mahiru sing ihau langnanaba baton tawbani
ꯕꯣꯁꯦꯝꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯆꯍꯤꯁꯤꯡꯗ ꯇꯧꯕꯒꯨꯝꯅ ꯂꯥꯛꯀꯗꯧꯔꯤꯕ ꯑꯦꯀꯥꯗꯃꯤꯛ ꯏꯌꯔ 2023 ꯑꯁꯤꯗꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯇꯝꯒꯗꯕ ꯂꯥꯏꯔꯤꯛꯁꯤꯡ ꯕꯣꯁꯦꯝꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯂꯥꯏꯔꯤꯛꯁꯤꯡ ꯅꯝꯅꯅꯕꯒꯤ ꯆꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯤꯡꯕ ꯉꯝꯗ꯭ꯔꯤ꯫ ꯃꯃꯥꯡꯒꯤ ꯆꯍꯤꯁꯤꯡꯗꯗꯤ ꯕꯣꯁꯦꯝꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯅꯝꯅꯅꯕꯒꯤ ꯆꯦꯁꯤꯡ ꯑꯁꯤ ꯑꯣꯛꯇꯣꯕꯔ ꯊꯥ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯗꯨꯅ ꯄ꯭ꯔꯤꯟꯇꯤꯡ ꯄ꯭ꯔꯦꯁꯁꯤꯡꯗ ꯂꯥꯏꯔꯤꯛꯁꯤꯡ ꯅꯝꯕ ꯍꯧꯅꯔꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯕꯨ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯗꯤꯁꯦꯝꯕꯔ ꯊꯥ ꯍꯧꯔꯕ ꯑꯁꯤ ꯐꯥꯎꯕ ꯆꯦ ꯆꯤꯡꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯐꯤꯚꯝ ꯑꯁꯤꯅ ꯃꯊꯪ ꯆꯍꯤ 2023ꯀꯤ ꯑꯦꯀꯥꯗꯃꯤꯛ ꯁꯦꯁꯟ ꯑꯁꯤ ꯅꯪꯅꯅꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯂꯥꯏꯔꯤꯛ ꯐꯪꯍꯟꯕꯒꯤ ꯑꯁꯥ ꯑꯃꯠꯇ ꯎꯗꯦ꯫ ꯕꯣꯔꯗꯀꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯆꯌꯦꯠꯅꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯑꯊꯨꯕꯗ ꯂꯣꯏꯁꯤꯟꯗꯨꯅ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯑꯦꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯁꯛ ꯊꯣꯛꯅ ꯂꯩꯍꯟꯅꯤꯡꯏ꯫ ꯂꯣꯏꯅꯅ ꯕꯣꯁꯦꯝꯒꯤ ꯆꯤꯌꯥꯔꯃꯦꯟꯒꯤ ꯃꯇꯥꯡꯗ ꯆꯌꯦꯠꯅꯕ ꯂꯩꯍꯜꯂꯤꯕ ꯀꯌꯥ ꯑꯗꯨꯁꯨ ꯂꯣꯏꯁꯤꯟꯗꯅ ꯂꯥꯛꯀꯗꯧꯔꯤꯕ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯤꯡ ꯏꯪꯇꯝꯅ ꯄꯥꯡꯊꯣꯛꯄ ꯌꯥꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯅꯨꯄꯤꯂꯥꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯊꯥꯕꯣꯝ ꯑꯃ ꯆꯨꯞꯅ ꯆꯠꯊꯒꯗꯕ 43ꯁꯨꯕ ꯅꯨꯄꯤꯂꯥꯟ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯉꯁꯤ ꯇꯦꯔꯥ ꯂꯧꯀ꯭ꯔꯥꯛꯄꯝ ꯂꯩꯀꯥꯏ ꯃꯥꯏꯕꯤ ꯂꯩꯔꯛꯇ ꯂꯩꯕ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯍꯦꯗ ꯑꯣꯐꯤꯁ ꯂꯩꯔꯤꯕ ꯑꯁꯤꯗꯒꯤ ꯏꯃꯥ ꯔꯥꯖꯅꯤꯒꯤ ꯁꯪꯂꯦꯟꯗ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯊꯥꯕꯨꯝ ꯑꯃ ꯆꯨꯞꯅ ꯆꯠꯊꯒꯗꯕ ꯄꯥꯂꯟ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯃꯥ ꯊꯥꯁꯅꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯦꯞꯇꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯄꯒꯨꯝ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅꯁꯨ ꯊꯥ ꯑꯁꯤꯒꯤ 12ꯗ ꯅꯨꯄꯤꯂꯥꯟ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯂꯣꯏꯔꯦ꯫ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯅꯨꯄꯤꯂꯥꯟ ꯂꯤꯂꯥ ꯎꯠꯅꯅꯕ ꯃꯦꯝꯕꯔꯁꯤꯡꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯁꯤꯒ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯏꯃꯥ ꯋꯥꯏꯈꯣꯝ ꯕꯣꯔꯃꯅꯤꯅ ꯂꯣꯏꯂꯝ ꯁꯟꯗꯣꯛꯄ ꯕ꯭ꯔꯤꯇꯤꯁ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯐꯔꯕ ꯏꯃꯥꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯩꯈꯣꯏꯅ ꯉꯥꯛꯆꯒꯗꯕꯅꯤ ꯍꯥꯏꯅ ꯍꯧꯈꯤꯕ ꯏꯍꯧ ꯑꯗꯨ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯍꯧꯅꯅꯕ ꯊꯥꯕꯣꯝ ꯑꯃ ꯆꯨꯞꯅ ꯆꯠꯊꯒꯗꯕ ꯊꯧꯔꯝ ꯑꯁꯤ ꯃꯩꯔꯥ ꯆꯨꯈꯠꯇꯨꯅ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯈꯤ꯫ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯅꯨꯄꯤ ꯂꯥꯟꯗ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯥꯁꯤꯡꯒꯤ ꯐꯣꯇꯣꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯈꯤ꯫ ꯉꯁꯤ ꯃꯥꯂꯦꯝꯒꯤ ꯑꯇꯩ ꯃꯐꯝꯁꯤꯡꯗꯁꯨ ꯄꯥꯡꯊꯣꯛꯄꯒꯨꯝ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯦꯗꯁ ꯀꯟꯇ꯭ꯔꯣꯜ ꯁꯣꯁꯥꯏꯇꯤ ꯃꯦꯛꯁꯅ ꯁꯤꯟꯗꯨꯅ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯐꯤꯂꯝ ꯗꯤꯕꯦꯂꯞꯃꯦꯟꯠ ꯁꯣꯁꯥꯏꯇꯤꯒꯤ ꯍꯣꯜꯗ ꯋꯥꯔꯜꯗ ꯑꯦꯗꯁ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯍꯦꯜꯊ ꯑꯦꯟड ꯐꯦꯃꯤꯂꯤ ꯋꯦꯜꯐꯤꯌꯔꯒꯤ ꯀꯃꯤꯁꯅꯔꯁꯨ ꯑꯣꯏꯔꯤꯕ ꯃꯦꯛꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯨꯃꯟꯅ ꯆꯤꯐ ꯒꯦꯁꯠ ꯑꯣꯏꯈꯤ꯫ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯦꯛꯁꯀꯤ ꯄ꯭ꯔꯣꯖꯦꯛꯠ ꯗꯥꯏꯔꯦꯛꯇꯔ ꯁꯁꯤꯔ ꯑꯍꯃꯗ ꯁꯍꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯍꯧꯈꯤꯕ ꯆꯍꯤ 1934ꯗꯒꯤ ꯍꯧꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯋꯥꯔꯜꯗ ꯑꯦꯗꯁ ꯗꯦꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯈꯤ꯫ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯂꯩꯅꯥ ꯑꯁꯤꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯄ ꯑꯃꯁꯨꯡ ꯂꯩꯅꯥ ꯑꯁꯤꯒ ꯁꯥꯒꯣꯟꯅꯗꯨꯅ ꯍꯤꯡꯂꯤꯕ ꯀꯌꯥ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯄꯤꯗꯨꯅ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯍꯟꯊꯗꯅ ꯍꯤꯡꯕ ꯉꯝꯅꯅꯕ ꯑꯦꯋꯥꯔꯅꯦꯁ ꯄꯤꯕꯅꯤ꯫ ꯃꯃꯥꯡꯒꯤ ꯃꯇꯝꯒ ꯌꯦꯡꯅꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ HIV/AIDSꯅ ꯅꯥꯕꯒꯤ ꯃꯁꯤꯡ ꯑꯁꯤ ꯈꯔ ꯃꯈꯩ ꯍꯟꯊꯔꯦ, ꯑꯗꯨꯕꯨ ꯌꯥꯝꯅꯃꯛ ꯍꯟꯊꯕ ꯑꯃ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯃꯁꯥꯗ ꯂꯩꯅꯥ ꯑꯁꯤ ꯅꯥꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯕꯗꯤ ꯈꯨꯗꯛꯇ ꯇꯦꯁꯠ ꯇꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥꯗ ꯃꯃꯥꯂꯣꯟ ꯆꯥꯎꯈꯠꯅꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯒꯨꯝꯅ ꯁ꯭ꯇꯦꯠ ꯑꯁꯤꯗꯁꯨ ꯃꯍꯩꯔꯣꯏꯁꯤꯡꯅ ꯇꯝꯂꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤ ꯏꯁꯥꯒꯤ ꯏꯔꯣꯜ ꯏꯌꯦꯛꯇ ꯑꯣꯟꯊꯣꯛꯇꯨꯅ ꯇꯝꯍꯜꯂꯨ ꯍꯥꯏꯅ ꯉꯁꯤ MSFꯀꯤ ꯂꯤꯁꯤꯡ ꯃꯈꯥꯗ ꯏꯝꯐꯥꯜ ꯀꯣꯂꯦꯖꯀꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯍ꯭ꯌꯨꯃꯦꯟ ꯆꯦꯟ ꯁꯦꯝꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯈꯣꯡꯖꯪ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯂꯣꯟꯕꯨ ꯉꯥꯛ-ꯁꯦꯟꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯀꯟꯕꯤꯌꯨ, ꯃꯅꯤꯄꯨꯔꯤ ꯂꯣꯟꯗ ꯇꯝꯂꯝꯕ ꯃꯍꯩ-ꯂꯣꯏꯁꯪꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯍꯜꯂꯨ, ꯂꯩꯉꯥꯛꯀꯤ ꯊꯧꯗꯥꯡꯂꯣꯏꯁꯤꯡꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯟꯒꯩ ꯑꯃꯗꯤ ꯂꯣꯜꯍꯧꯔꯣꯜ ꯄꯨꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯊꯥꯕ ꯄ꯭ꯂꯦꯀꯥꯔꯗ ꯀꯌꯥ ꯄꯥꯏꯈꯤ ꯑꯃꯁꯨꯡ ꯁ꯭ꯂꯣꯒꯥꯟ ꯀꯌꯥꯁꯨ ꯂꯥꯎꯈꯤ꯫ ꯈꯣꯡꯖꯪ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯏꯝꯐꯥꯜ ꯀꯣꯂꯦꯖꯀꯤ ꯃꯍꯩꯔꯣꯏ ꯃꯣꯏꯔꯥꯡꯊꯦꯝ ꯆꯤꯡꯈꯩꯉꯥꯟꯕꯅ ꯐꯣꯡꯗꯣꯔꯛꯄꯗ ꯅꯦꯁꯅꯦꯜ ꯑꯦꯖꯨꯀꯦꯁꯟ ꯄꯣꯂꯤꯁꯤ 2010ꯒꯤ ꯃꯇꯨꯡ ꯏꯟꯅ
mahirui mamalonda laik laisu tamhangadabani haina mayek sengna yauribani adubo ngasi phawba state sarkar gi maikidigi hariba thorang asi amata paikhatpa udri asiguba state sarkar gi thong asi yaningde British lengak lairingi matamda supnam chasan gi lengak salaiduna miyambu namsinduna thamlambakum hausik lairiba sarkar asina aikhoi gi irol iek asi namsinduna thamba yaningde masina ngasigi amasung tunggi mirolna mama leibak maramdam nungsibagi wakholon walakani asiguma kaya asi yenglaga MSF ki lising makhada mahirui singna isagi irol iek ta lairik sing tamhalu habigi khongjang asi jaksan khibani Alumni DM College of Science Class 12 1996 amadi DDD 1999 based na sinduna kumbigi relief camp ta leiba ITP singi oiba health camp amasung check-up eye check-up pangthokpa yauna IDP isel amasung angang sing punna chakhawi thorom ama pangthokre haide Alumni DM College of Science 1996 amadi DDC 1999 based ta yauriba Dr. Singh amasung Yaima Eye Hospital and Research Center amasung We Care Foundation ga punna khusamnaduna kumbi awang high school da leiba relief camp ta pangthokiba thoram asida alumni member oriba neurosurgery Dr. Amit Kumar Mayanglambam James DM Hematology oriba medicine gi MD Dr. Irom Anil amasung medicine gi Dr. Uthan Yaungna Gynae Heart amasung pediatrics gi punna Dr. Tararomna saruya khiyare Tha asigi taramapan phawba chathagadaba sitting taraga manga legadaba parliament ki ningtham mifam ngasidagi haukhre adumapu ngasi session asigi ahawba numit ki ayuki session da tangkak anirakta esol tawkhre charang naba marakta pangthokiba session asigi manungda union finance minister Nirmala Sitharaman excise health security amasung GST gi bill house da table tawkhre ngasi parliament ki proceeding adu ayuk pung 12 dagi hauki adubo session haubaga ikan kanadana minute kulom leiraga electoral roll ga mari leinariba special intensive revision gi matangda opposition gi maikedagi akan mamongda protest sathakibana maram oiraga numi ungba pung 12 phawba as-well tawki makhatana numi ungba pung 12 dagi session asi makhatana sathananaba honabadasu amuk opposition singi protest singna maram oiraga numiyungba pung ani phawba result tawki ahan bagi oina numiyungba pung 12 phawba result tawkhraba matung nowna makha satharakpada opposition gi maikaidagi akanba protest kaya tawjarabasu union finance minister Nirmala Sitharaman gi maikaidagi central excise amendment bill lising ani kunmanga health security and national security cess bill lising ani kunmanga amasung Manipur goods and services tax Second Amendment Bill lising ani kun mga table tawki adubo opposition gi protest asina maram oiraga house ki makha taba proceeding amata sathaba yadabadagi pung ani phawba esrol tawki ngasi union finance minister Nirmala Sitharaman gi maikaidagi puthokiba health security and national security cess bill lising ani kun mga asimaroina hoji hidak mana amasung hidak managa mari leinana Lauriba compensation cess ki tax asidagi sada humbudra natraga masigi mathakta hengatna launanaba anauba levy amana mahussinanabagi damaktani anauba bill asina hidak mana amasung hidak managa mari leinaba pothoksing asi compensation session cess ki sang asi sada humbudra amasung GST na sada nipugi mathakta oigani Masi maruin hidak mana amasung hidak managi polamsing ahenba tax kaya khomgatuna leibasi tax revenue sauna laknana ba amasung nakal amaromdana hidak mana amasung hidak managi polamsing asi anoba tax asina mamal ka hena wanggadawribanina health security dasu chawna kanaba pigani housing maki oina dichurut hidak mana amasung hidak managi oiba pothoksing asigi GST asi sada kungani pan khaktamak lawribani Parliament ki nungthil gi session dasu opposition na SIR gi suda protest satharakpadagi hayeng phawba esol tawkhre
Tamenglong district ki Nukau village da freedom fighter Rani Gaiding Liugi museum Kudaktagi Saba Hongnanaba Federation of All Tribal Youth Club Manipur na Manipur gi Governor Ajoy Kumar Balada representation ama pisinduna thaksinkhre ngasi Governor da pisinkiba representation asida Tamenglong district ki Nukau da freedom fighter Rani Gaiding Liugi museum sabi thabak hojik phawba Tinthana Leibasi Federation of All Tribal Youth Club Manipur amasung Manipur gi tribal community singna yamna kan yaningde legendary freedom fighter Rani Gaiding Liugi museum asi mahaki poknafam lamdam oiriba Nungkauda sanana bagidama haukiba chahi lising ani kunma thoida Union Home Minister Amit Shah na jatra hulam kibani loinana sahi kharagi mamangda haiba project asigidamakta India government ki maikedagi mathau taba fundsing adu release tawkrabani haiba kaya asi leiduna so hojik phawba freedom fighter asigi museum sabi thabak amata paikhatri thawang asi amna laibok thibani amasung masi federation asina yaba ngamloi freedom fighter asigi museum sabi thabak hojik phawba thinthana leibasi India asi ningkha tamna bahona bada mapunsi kathokraba nation icon ama oriba Rani Gaiding Liugi mafamda ikai khumnada ba utpani haina lawi loinana jaliyarong amasung atopa travel miyamgi sentiment amasung mahaki community bu ikai ba pibani haina lawi itisik oriba project asi hojik phawba paikhatana thinthana karimata thausadana leiribasi travel miyam na kan mamongde yaningde maramadna freedom fighter Rani Gaiding Liugi museum asi thinthaba tawdana khudaktagi saba hongnanaba Governor na hiram asigi matangda khut thingsinbiu Tamenglong district ki Nungkau da freedom fighter asigi museum mapung phana saba loisinduna thamba haibasi thauna pharba freedom fighter asina leibak ki damak kathokiba adugi damak ikai khumna botpa mahaki legacy adu preserve tawduna thamba amadi Manipur amasung North East ki tribal community singi jat adu wangna lainana bagi damak tani haire Imphal iski Porompatagi Pongba taba ayang Pali Road asi matam kayagi mamangdagi sarkarna sembidabana lambi asi aduki matik khudong thiningai oire maram aduna sarkar gi maikidi lambi asi sembidriba phawba matam kaktana lambi thingbi khongjang sangsilagani haina nongmaibung mairapaibi joint secretary Samurai Latpam Rebitana ngasi pangthokiba pauri mifam amada phongtokkhre mahakna hai ayang Pali lambi asi fibam kahena phattabadagi lambi asida sathok sasin tawribasing yamna toini accident thoktuna khudong thiba kaya mayok nabata natana lambi asida gari sing thawbagi upulna maroina lambi asigi nak yetta leiba miyamda haksang sokningai oiba phibam kaya mayok nabadagi mamangda su ayang Pali road lambi asi thingbagi khongjang sangsinba Laikre adubu sarkar gi maikedi ngasi phawba miyam gi kholau asi tabidana positive oiba response ama tapirak palaitri maramaduna lambi asi semdriba phawba matam kaktana thingsinbagi khongjang sangsilagani haike Iramdam asigi medicinal products sing puthokpa sit hidak herbal LLP phumlogi brand folk song ama haunabi matung ina phumlo siphai da leiba sit hidak herbal complex da phongkhre
Kokomigi convener Khuraizam Athobana Lusingba Mihut Kangbu Amana internally displaced person IDP Singi Mihut Oina Iko Amadi Dolai Thabidigi Lanzena Duna Lairakpa Khoirom Dharmendra Amadi Khuraizam Jiten Yauba Mihut Kangbu Amada Manipurgi Governor Ajoy Kumar Bhala Amadi Chief Secretary Punit Kumar Goyalda IDP Sing December Tha Manungda Masamasangi Mayumda Hanzil Hananabagi Tabak Paikat Piu Haina Memorandum Pisin Kre Hari Memorandum Pisin Basiga Mari Lenina Governor Gi Get Mamang the Khuraizam Athobana Paumi Sing the Hai Governor na Lusingba Manipur Lenghaki Mihut Kangbu Amana Mamang the IDP Singa Loinana Pangthok Kiba Mifam the Thasaba Pira Kibaki Matung Ina December Tha Manung the IDP Sing Masamasai Mayumda Hanzil Hangani Haribadu Tabak to Ontok Nanaba Memorandum as a reminder Oina Pisin Bani Lengaki Maikedi Matiksa Wakum Lak Driba Paba Numit Kudingi Governor Amadi Chief Secretary Danik Singh Cherol Pisingani Hanasu Mahang Makata Ki Kokomi Amadi CSO Singa Sinduna Lanzina Ribasing Mayum da Hanzil Handriba Paba Tha Machumna Sathagataba Wakat Kongzang Nasidagi Sataba Hokre Mayay lambi semnana bagi matang da kanagumba amatana minus da tender thadaba yaroi haina KCP PWG MC unification ke PRO singkhai ngan bana thadorok pachirol amana phongdorakle makhatana hai Manipur da thika munaduna minus da tender thadaraga miyam gi chawkhat thorang gi thabak sing quality mental tawdana satharakpa thabak sing asigi mayakta yengsinduna lakle Imphal dagi kaksing lamkhai phawba lambi semjinana bagi matang da hojik Kauriba tender asida kanagumana minus da tender thadaba yaroi PWG na work order pibasu yaroi mayai lambi gi phibam asuki matik phattabana maram oiraga minus da thabak surabadi quality mental tawba ngamloi loinana athing basigi makta thabak tawrak labadi akanba mijeng sangani haire Mari Lenaba Department Singna Maru Marang Yen Thokpa Matamda Taseng Ba Longmi Singda Phanghan Biu Haina Irabot Foundation Manipurgi Information and Publicity Secretary and Kanglai San Maitena Thadorokpa Cherol Amana Hairakli Ethiopia ki mafam kharada phwadigi khudong thininga oiraba Marburg virus sandorokpa thengnare Hojik phawbi oina mioi taruk sikibaga loinana mioi chakya marum laina sinaramba yai haina report amana phongdokli Makadaba Pau Pisuri Hanadagi Hongna cholera, measles, dengue, amadi atay, Lainak Yagi Saiteng, Mayok Nariba Ethiopia da Marburg virus Sandorokana Maram Oraga Kudong Sada Bakaya Marum, Mayok Nare Haire. Ethiopian Ministry of Health ki report Matungina, Hojik Pawbada Signaninga Eba Mioi, Humbudra Humdoi test Taukibaga Lonana, Mioi Manga Hospital da Layingli, Anaba Mioi Singanak Narubate, Mioi Jak Yagi Kungul. Linanaba Honari Ethiopia da Marburg virus ki laisat sandurokpa handakna hanbani MBD hariba laina asi ka hena longnaganba hemorrhagic fever makhal amani Ebola virus ka layong hairap manaba laina asina naraba miyusing sibagi sang wangna lay Kumjalising amachamapan humputareta ahan boyna Germany amasung Siberia da thengnarakiba virus asi World Health Organization na khwadiki khudong thiningai oiraba virus ni haina lauthokpa laikhrabani MBD gi maru oiba layong singdi laihau kanna hoba kok sikpa oba puknaba hakchangi mapung manung amasung mapan thangba thakta I thokpa loinana Tongan ba haksangi kaya sing fel oirakpa asina chingbani
matam sana layang satha horabadi numit khudingi manungda ngakpigin numit kharanigi manungda laina asina maram oiraga mi sihanba yai hairi Marburg virus sandopigi report amana hai anaba migi humang amasung haksangdagi tholakpa mahiga sokna samnaruba matamda laina asi launarai karigumba mafam amada laina asi sandorakpa thoklabadi laksinana bohanabada khudong sadaba kaya marum mayoknai Africa Center for Disease Control ki official sing Ethiopia da laina asi sandorak le haina November 15 da confirm tawba laikre oirakli ba phibam asida authorities na kudak ki oina section thorang lokhat paga loinana isolation center amasung emergency treatment center sing hangdokhi baga loinana akhanaba rapid response medical team semkre airport amadi border gi mafam kya da testing kit thamduna mafam amadagi atopa mafam amada sathok sasin tawriba miyoi sing thorang lokhatle hairi More police station konba ti Bungol junction dagi masing yamla byungang amasung churut ka konana miyoi ani security force na phare hairi pharba miyoi ani si more dagi thangza mang haukip se kuntaru amasung tengnopal dagi haumunlan jo sahi kuntraga mangani Kamjong district ki manung sana laiba phai court tagi security force na kuki phuru ki miyoi mari lupa lakh yankhai ga taret lising humbudra ga taret chatret ka konana phare hairi hiramasi matangda police na thadorokpa pau amana hai Kamjong district ki sasat police station na konba phai ko outpost ta achat awok sing sek tawbada miyoi mari asi yamlaba sanpham sing asiga konana phagat pangam khibani Hong Kong ki Wang Phuk Core Housing State ta thokiba maisa pugi thodokta sikiba miyoi puna samani phutaru yaure haina report amana phongdokle sahi humbudra ka manga gi manungda khwari tamthiba mongda thokiba maisa pugi thodok asida complex adugi residential tower taret tumna maisa ki Hong Kong Police Casualty Unit lusing liba Shuf Yin Sana Paumi Singh the High Housing Power the Mui Jam in a Tiba Kangtana lady Ngasi Angan ba Yukta Sibak Sang Tarangani Pan Punky Bagaloinana Housing Power the Mui Jamani Putarusi Haiba Chapsana Kangpangam Le Like Hidroba Mui Sing Adu Masak Maming Kangdok Naba Torang Laukatana Bahonari Asiba Miki Masing Hengalapa Yai Haina Tazinari Residential Complex Adu Sabi Mong the Kudong Tiningai Uiba Tengnabadagi, Mafam Aduda Laiba Mui Sing Mari Lainaba authority Singda, Kayara Hana Section Torang Lokat Binanaba, Haijaba Lake Rehari. Cyclone Dipwana Amang Ata Toalaba Sri Lanka da Panduna Lairamba India Macha, Chauhumlom Indian Air Force na Ngasi Airport Pauba Hondora Kre, Air Force ki Akanaba Aircraft Sing Sisinaduna. Miyoi sing adu Colombo dagi puthoraki bani haina defense ki spokesman amana phongdoraki cyclone gi saitheng nanglaba Sri Lanka du Nation Disaster Response Force ki team kaya thajinduna mi kanba masung mateng pangwi thabak paikhatli operation Sangar Bandhu haina mingthon ba thorang amagi makhada Indiana awaba tarba Sri Lanka gi miyoi sing adugi mateng Pangna Bathorang Lokhalakpani Indian Air Force ki helicopter sisinaduna Dia Thalawa Army Camp Taleramba Sri Lankan Army ki personnel yankhai tare chapagadaba mafamda hondoraki Cyclone Ditwana maram oiraga Sri Lanka gi mafam kya marumda amang ata thohan kibadagi Indian Air Force na akanaba thorang ama lokhatuna mi kanba masung mateng pangmi thabak paikhalak IAF ki akhanaba team singa cyclone gi saitheng nanglaba mafam singdagi mapal laiba ki mi singaw na miyoi kya saphagadaba mafam singda hondora ki hairi losilakpada maroiba paw amuhana opposition gi charangnaba marakta Manipur GST second amendment bill lising ani kun manga lok sabha da pass tawkhre
हिदाक मनागी पोलम सिंगदगी अहनब टेक्स लौननब बिल पुथोखरे तोंगान तोंगानबा मफमदा वर्ल्ड एड्स डे 2025 पांगथोकनखरे एड्स की स्टेटस खंगदोक्तुना ngalingay layang sa thahorabadi punsi sangning baya hebo apam phongtora tha sigi manung da ITP sing mayum da hanjil hanana bako komina governor da memorandum piskre Manipuri lol da mahitaba phangalu haina humanitarian bina phongchang sang kre hari aseng balomi sing da maru marang phangan biu han irabot foundation na hai kre sangai festival sing ani kun manga tourism in day festival of Vivo kre ni hebo apam phongto kre JM College alumni na IDP singi health camp pangthokre minus the tender thadaba yaro hana PWG na phongdorakle khudong thiningai oirba Marburg virus Ethiopia da sandorakpa thengnare Indian chauhum lom Sri Lanka dagi hondorakre amadi Hong Kong gi apartment mai sakpada sikhiba migi masing chamgani putaru yaure hari Pijariba pausing asiga loinana evening newspaper update bijaba matang asida loisinjari makha tarakpada matamatang yuwafam amok mayam puna taminasi Matamatang wafam da thamjari Senapati district da suti lauthokpa Manipur government na marol thoksinadaba asi phawbadi tawhaning haba wafam taminasi Malem gi oina SIBH saibase hojik su asum adum miyoibada yamna chawna singnaba ama oiri laina asina hokiba chahi lising ani kulhumdoi gi loisilakpa phawbada miyoi milen nipurom henbada saitheng pi ki haina World Health Organization na phongdokiba laikre aduga sahi asida miyoi lak taruk lising kuntrarom laina asina maram oiraga sihankre sahi khudingi oina miyoi milen ama makhai gi changda laina asi nauna sandorakle midyeng asida yenglaga malemda leiriba miyam da SIB kamdauna sandokpa amasung laina asina naraba mi singbu kamdauna punsi nuksangna lehengadage haibagi matangda wakhalon pinanabagidama World AIDS Day gi tharom ase sahi khudingi December amada pangthoktuna lai ngasi malem gi AIDS numit ni sahi asigi oina World AIDS Day gi theme Overcoming Dispersion Transforming the AIDS Response haibasini Thangai sengnama kisu SIB habase hojik phawgi oinadi layeng bangamdriba phahanaba makhal amada hidak puthoktriba laina makhal amani laina se khoi gi irakta adum loinaraga lekhigani laina asigi maramda akhang ahei mayam amana makhal kyagi experiment sathari amasung phahanba yaba makhal kyagi hidak sing thiri adum oinamak hojik phawgi oinadi SIB haibasi aduk hakna kiningai oidraba laina amadi ohenba ngamlabani maramdi laina asina nare khanglaga miyoi aduna sagadaba makhal kya hidak sing puthoklaga leidi maduna SIB virus asi masing yam hanthanba ngamle masigi sumathakta SIB positive oiraba mama natraga mapa aduna pokpa masa sing phawba mangjaunana hidak nang thaksa duna Sexil hauragadi pokadoriba masa aduda sandokpa ngamde haibasi umnamakna khangnarabani adubo laina laiset asi mapung phana phahanba ngamdingai gi cherak asida anoba miyoi kya amasu laina asina narakle
ꯃꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯂꯩꯅꯥ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯃꯨꯠ ꯇꯥꯅ ꯈꯪꯗꯕ ꯑꯃꯁꯨꯡ ꯀꯥ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯗꯕ ꯃꯤ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯔꯤ ꯍꯥꯏꯕꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯆꯥꯎꯈꯠꯄꯒꯤ ꯃꯉꯥꯜ ꯐꯪꯕ ꯋꯥꯠꯄ ꯃꯐꯝꯁꯤꯡꯗꯅ ꯍꯦꯟꯅ ꯂꯩꯅꯥ ꯑꯁꯤ ꯃꯤꯑꯣꯏ ꯑꯃꯗꯒꯤ ꯑꯃꯗ ꯁꯟꯗꯣꯔꯛꯄ ꯍꯦꯜꯂꯤ꯫ ꯆꯥꯎꯈꯠꯇ꯭ꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯗꯗꯤ ꯏ ꯀꯥꯞꯄꯁꯨ ꯀꯥꯞꯀꯗꯧꯔꯤꯕ ꯏ ꯑꯗꯨꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯚꯥꯏꯔꯁꯁꯤꯡ ꯌꯥꯎꯔꯤꯕꯒꯦ ꯍꯥꯏꯕ ꯃꯃꯨꯠ ꯇꯥꯅ ꯈꯪꯗꯣꯛꯇꯅ ꯍꯦꯛꯇ ꯀꯥꯞꯄꯁꯨ ꯌꯥꯎꯔꯝꯈꯤꯒꯅꯤ꯫ ꯏꯗꯒꯤ ꯏꯗ ꯁꯟꯗꯣꯛꯄ ꯑꯣꯏꯕꯅꯤꯅ ꯂꯧꯈꯠꯀꯗꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯑꯗꯨ ꯃꯈꯣꯏꯗ ꯌꯧꯍꯟꯕ ꯍꯥꯏꯕꯁꯤ ꯇꯉꯥꯏꯐꯗꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯅ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯈꯨꯠꯊꯥꯡꯗ ꯑꯆꯧꯕ ꯁꯦꯟꯐꯝ ꯀꯌꯥꯃꯔꯨꯝ ꯊꯥꯗꯩ꯫ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨꯅ HIVꯅ ꯁꯣꯛꯍꯜꯂꯕ ꯃꯤꯌꯥꯝꯒꯤ ꯑꯅꯥ ꯂꯥꯌꯦꯡꯗ ꯁꯤꯖꯤꯟꯅꯔꯤꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯂꯦꯝꯅ ꯐꯪꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕꯅꯤ꯫ ꯅꯦꯁꯅꯦꯜ ꯑꯦꯗꯁ ꯀꯟꯇ꯭ꯔꯣꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ (NACO) ꯏꯟꯗꯤꯌꯥꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯤꯑꯣꯏ ꯂꯥꯈ 15,094,000 HIVꯒ ꯁꯥꯒꯣꯟꯅꯅ ꯍꯤꯡꯂꯤ ꯍꯥꯏꯅ ꯔꯦꯀꯣꯔꯗ ꯇꯧꯏ꯫ ꯀꯨꯝꯖꯥ 2019ꯒꯤ ꯔꯦꯀꯣꯔꯗ ꯑꯁꯤꯗ ꯃꯁꯥꯒꯤ ꯆꯍꯤ 15ꯗꯒꯤ 94 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯤꯑꯣꯏ ꯆꯥꯗ 0.2 ꯔꯣꯝꯒꯤ ꯆꯥꯡꯗ ꯁꯟꯗꯣꯔꯛꯄ ꯊꯦꯡꯅꯔꯛꯈꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯃꯥꯡꯒꯤ ꯆꯍꯤꯁꯤꯡꯒ ꯌꯦꯡꯅꯔꯨꯕꯗ HIV ꯁꯟꯗꯣꯔꯛꯄꯒꯤ ꯆꯥꯡ ꯑꯁꯤ ꯅꯤꯡꯊꯤꯖꯅ ꯍꯟꯊꯔꯕꯅꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯦꯗꯁꯀ ꯃꯔꯤ ꯂꯩꯅꯅ ꯁꯤꯕꯒꯤ ꯆꯥꯡꯁꯨ ꯆꯥꯗ 42 ꯍꯟꯊꯔꯕꯅꯤ꯫ ꯃꯃꯥꯗꯒꯤ ꯃꯆꯥꯗ HIV ꯁꯟꯗꯣꯛꯄꯒꯤ ꯆꯥꯡꯁꯨ ꯆꯥꯗ 65 ꯍꯟꯊꯔꯕꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ HIV ꯁꯟꯗꯣꯔꯛꯂꯤꯕꯁꯤ ꯗ꯭ꯔꯒ ꯀꯥꯞꯄ, ꯁꯦꯛꯁ ꯋꯥꯔꯀꯔꯁꯤꯡ, ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯄꯔꯁꯟꯁꯤꯡ ꯑꯁꯤꯅꯆꯤꯡꯕꯅ ꯑꯇꯩ ꯍꯤꯔꯝꯁꯤꯡꯗꯒꯤ ꯁꯟꯗꯣꯔꯛꯄꯒꯤ ꯆꯥꯡ ꯑꯁꯤ ꯋꯥꯡꯈꯠꯂꯛꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯃꯁꯥꯒꯤ ꯆꯍꯤ 15ꯗꯒꯤ 94 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ HIV ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯁꯤꯡ ꯑꯁꯤ ꯅꯦꯁꯅꯦꯜ ꯑꯦꯚꯔꯦꯖꯇ ꯍꯟꯊꯕꯒꯤ ꯆꯥꯡ ꯆꯥꯗ 0.20 ꯑꯣꯏꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗꯗꯤ ꯆꯥꯗ 0.98 ꯑꯣꯏꯗꯨꯅ ꯁꯤꯡꯊꯥꯕ ꯌꯥꯕ ꯐꯤꯚꯝ ꯑꯃ ꯂꯩꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛꯃꯛ HIVꯒ ꯂꯣꯏꯅꯅ ꯍꯤꯡꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯆꯥꯎꯔꯥꯛꯅ 23,362 ꯔꯣꯝꯅꯤ꯫ ꯅꯍꯥ ꯑꯣꯏꯔꯤꯕꯁꯤꯡꯗ ꯂꯥꯏꯆꯠ ꯑꯁꯤ ꯁꯟꯗꯣꯛꯄꯒꯤ ꯆꯥꯡ ꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇꯒꯤ ꯍꯟꯊꯅ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯎꯔꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯀꯨꯝꯖꯥ 2018ꯒꯤ ꯃꯦ 3ꯗꯒꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ HIV/AIDSꯀꯤ ꯂꯩꯅꯥ ꯑꯁꯤ ꯆꯥꯡ ꯍꯦꯟꯒꯠꯂꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯅꯨꯡꯅꯥꯡꯕ ꯈꯔ ꯑꯗꯨꯝ ꯂꯩ꯫ ꯃꯔꯨꯑꯣꯏꯅ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ HIVꯒ ꯁꯥꯒꯣꯟꯅꯕ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯂꯩꯕ ꯃꯐꯝ ꯑꯃꯅꯤ꯫ ꯃꯈꯣꯏꯗ ꯅꯧꯅ ꯁꯟꯗꯣꯔꯛꯇꯅꯕ ꯋꯥꯈꯜꯂꯣꯟ ꯄꯤꯕꯒꯤ ꯊꯕꯛꯁꯨ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒ ꯌꯥꯝꯅ ꯍꯣꯡꯅ ꯑꯃꯁꯨꯡ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕ ꯃꯐꯝ ꯑꯣꯏꯔꯤ꯫ ꯂꯥꯏꯔꯕꯒꯤ ꯃꯁꯤꯡꯁꯨ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯀꯥ ꯍꯦꯟꯅ ꯋꯥꯡꯈꯠꯂꯛꯄꯅ ꯁꯦꯛꯁ ꯋꯥꯔꯀꯔꯒꯤ ꯃꯁꯤꯡꯁꯨ ꯍꯦꯟꯒꯠꯂꯛꯏ꯫ ꯔꯤꯝꯁꯀꯤ ꯔꯦꯀꯣꯔꯗꯇ ꯁꯦꯟꯇꯔꯦꯜ ꯐꯣꯔꯁ ꯃꯌꯥꯝ ꯑꯃ HIV/AIDS ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯄꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄ ꯔꯦꯀꯣꯔꯗ ꯇꯧꯔꯤ꯫ ꯃꯈꯣꯏ ꯑꯌꯥꯝꯕ ꯆꯨꯔꯥꯆꯥꯟꯄꯨꯔ ꯃꯥꯏꯀꯩꯗ ꯃꯊꯧ ꯇꯧꯔꯨꯕꯅꯤ ꯍꯥꯏꯔꯤ꯫ HIV ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯝꯕꯒꯤ ꯆꯥꯡ ꯑꯗꯨ ꯌꯧꯗ꯭ꯔꯤꯕꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ART ꯃꯇꯝ ꯆꯥꯅ ꯄꯤꯖꯕ ꯑꯁꯤꯅꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯊꯦꯔꯥꯄꯤ ꯑꯁꯤꯗ ꯆꯪꯂꯤꯕ ꯃꯦꯗꯤꯁꯤꯟ ꯑꯁꯤꯅ ꯚꯥꯏꯔꯁ ꯑꯗꯨꯕꯨ ꯃꯁꯤꯡ ꯍꯟꯊꯍꯟꯕ ꯉꯝꯂꯤꯕꯅꯤ꯫ NACOꯅꯁꯨ ꯍꯤꯗꯥꯛ ꯑꯁꯤ ꯁꯥꯕ ꯅꯠꯇꯦ, ꯃꯁꯤꯕꯨ ꯄꯨꯊꯣꯛꯂꯤꯕ ꯀꯝꯄꯦꯅꯤꯁꯤꯡꯗꯒꯤ NACOꯅ ꯁꯦꯜ ꯌꯥꯝꯅ ꯆꯥꯎꯅ ꯄꯤꯔꯒ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯟꯖꯅꯤꯡꯕ ꯋꯥꯐꯝꯗꯤ AIDS ꯃꯥꯌꯣꯛꯅꯅꯕꯒꯤꯗꯃꯛ USꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯁꯦꯟꯐꯝꯁꯤꯡ ꯊꯥꯗꯕꯤꯔꯝꯃꯤ꯫ ꯑꯇꯩ ꯂꯩꯕꯥꯛ ꯃꯌꯥꯝ ꯑꯃꯅꯁꯨ ꯁꯦꯜ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯀꯛꯊꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤ ꯍꯟꯊꯈꯤꯕ ꯇꯥꯔꯒꯗꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯅ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃꯒꯤ ꯃꯔꯥꯏꯕꯛ ꯇꯝꯕ ꯉꯝꯗꯕ ꯐꯤꯚꯝ ꯑꯃ ꯑꯣꯏꯔꯛꯀꯗꯧꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒꯤꯗꯃꯛ ꯂꯩꯉꯥꯛꯅ ꯀꯔꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯍꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯄꯥꯝꯕꯩ ꯑꯃ ꯑꯣꯏꯅ ꯁꯦꯝꯒꯠꯍꯧꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ꯫ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯄꯨꯁꯄꯥꯔꯥꯅꯤ ꯂꯥꯏꯁ꯭ꯔꯣꯝꯅ ꯈꯨꯔꯨꯝꯖꯔꯤ꯫
ꯂꯥꯟꯊꯣꯛꯆꯔꯤꯕ 90.0 ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯣꯡꯂꯤꯕ ꯄꯥꯎꯆꯦꯁꯤꯡꯗꯒꯤ ꯂꯧꯈꯠꯆꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯊꯧꯔꯝ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯄꯤꯈꯤꯕ ꯃꯤꯁ ꯄꯨꯁꯄꯔꯅꯤ ꯂꯥꯏꯁ꯭ꯔꯝ ꯊꯧꯔꯝꯒꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄꯗ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯂꯥꯟꯊꯣꯛꯆꯒꯅꯤ ꯇꯦꯂꯦꯟ ꯍꯟ ꯃꯌꯥꯝ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ 7005707808 ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧꯕꯤꯗꯨꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯁꯔꯨꯛ ꯌꯥꯕꯤꯅꯕ ꯄꯨꯝꯅꯃꯛꯇ ꯅꯣꯜꯂꯨꯛꯆꯔꯤ ꯑꯍꯥꯟꯕ ꯃꯛꯇꯗ 90.0 ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤ ꯊꯧꯔꯝ ꯇꯦꯂꯦꯟ ꯍꯟ ꯊꯧꯔꯝ ꯑꯁꯤꯕꯨ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯁꯨꯔꯖꯤꯠ ꯈꯨꯃꯟ ꯆꯥꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯂꯥꯟꯊꯣꯛꯆꯔꯤꯕ ꯉꯁꯤꯒꯤ ꯊꯧꯔꯝ ꯇꯦꯂꯦꯟ ꯍꯟ ꯊꯧꯔꯝ ꯑꯁꯤꯗ ꯁꯤꯖꯤꯟꯅꯖꯔꯤꯕ ꯅꯝꯕꯔ 7005707808 ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯇꯨꯅ ꯑꯗꯣꯝꯒꯤ ꯍꯩꯖꯕ ꯇꯦꯂꯦꯟ ꯎꯠꯄꯤꯗꯨꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯁꯔꯨꯛ ꯌꯥꯕꯤꯅꯕ ꯄꯨꯝꯅꯃꯛꯇ ꯅꯣꯜꯂꯨꯛꯆꯔꯤ ꯁꯤꯖꯤꯟꯅꯖꯔꯤꯕ ꯅꯝꯕꯔ ꯑꯃꯨꯛꯇꯪꯒ ꯅꯤꯡꯁꯤꯡꯖꯔꯤ 7005707808 ꯁ꯭ꯀ꯭ꯔꯤꯟꯗꯁꯨ ꯂꯩꯖꯔꯦ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯗ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯍꯟꯅꯅ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯅꯝꯕꯔ 7005707808 ꯅꯝꯕꯔꯁꯤ ꯍꯥꯡꯗꯨꯅ ꯊꯝꯖꯔꯦ ꯃꯌꯥꯝ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯌꯥꯔꯒꯅꯤ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯍꯩꯖꯕ ꯎꯠꯄꯤꯗꯨꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯅꯕ ꯄꯨꯝꯅꯃꯛꯇ ꯅꯣꯜꯂꯨꯛꯆꯔꯤ लाइव सेट सिदा लिंक्सिन बिरवा पुमनामपु हनना थागचरी सरुक याबिरलिबा खुदिंगमा इमाला लितायेंको मैडम सुंदरी माइबम थागचरी थोरम सिदा सरुक याबिरकपा मैडम रेणु तोइजम थागचरी थोरम सरुक याबिरकपा मैडम सुशीला ओक्रम पाउंग जयंत कुमार मैडम हनना थागचरी सरुक याबिरकपा पाउंग जयंत कुमार मैडम सुशीला ओक्रम Malalita Yenkom Tagachari, Thoram Sida Saruk Yabirakba, Madam Gunesori Raskumari Tagachari. Ima Mem Choping Angom Tagachari, Thoram Saruk Yabirakba, Madam Savitri Tagachari. Savita Hijam Tagachari, Madam Pasu Taram Nokchari, Thoram Sida Saruk Yabirak Liba Kuding, Madam Padmadevi, Mabimala Koncham Tagachari. Paung Jante Kumar Imam Mem Chowing Angom Amkan Tagachari Saruk Yabirakpa Imam Bimala Koncham Imam Ning Tozamina Kunbi Kurai Hanana Tagachari Saruk Yabirakpa Pona Puana Tagachari Madam Sundari Maibam Loinana Facebook to Saruk Yabiriba Singbasu Taram Nokchari Sir Bimolding Ombam Sir Dana Center Pukrambam Taram Nokchari Sir Lysram Taking Hanana Tagachari
Madam Anjali Chingtham, Madam Thongnaujan Pakpi, Pumnang Puan Tagachari. Thoramsigi first caller Lokachage, Karamba Telen, Utpirak Pamam Puna, Sarugaminasi, Isay Nataba, Thoramsigi Wenadi, Telen Haribatam Jariba, Thoramsidadi, Mayamna, Isay Shakpirak Tanava, Pumnamaktan Lukchari. Call Lokachage, Thoramsigi first caller. Hello. 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 Taram Nokchari, Madam, call the Birak Paming delay from Habio. Hello. Hello. Ima Tabi Rabo. Ao Tajare. Imam. The Pokri and the Pokri and the Ming Dudan Gatak Piu Ima. Muna Janko. Muna Janko. Tagachari Mang, Sigitorum, Sida Saruga Birakpa. Lantok Cheribanga Sigi Telen, Haribatorum, Sida Makari Pigani. What do you they wrote over about soldier. How we receive Manacha Surgery. I have really talked worry among a soldier the Toba. I think the Manta and evoke I get a man later me. Mari Tisi, Mati, Adam Kariamba, Adam Buhati on the Mati Kari of the Pat, Masuro with the Pat, Masuro with the Pasida, and the kid Logogi, Masip Bukan, the Masip you have that. And the Masip you have can drive to see my young thing money go to Kangamnak. Kia hai sing hai ba as to come in high and in the United High Fan, the man make head tung ho high again. I will tell you the talk on it. Ima do the Loibirabo, in my worry, say. Oh, so you get Matanga for the room of the dog. Thank you, Ima, Hana Tagachari Saruga Birakuna Toramasu Pumpan Biramba. Lonely Pauna the Basisu, Awabam, Netrema. Lonely. I must say, WAHONG tenant demonstrate either must say, Pangaba, Nasai Kan, Sapakan, they could be Kesudagi, Namasa Hendo Panga. Namasa Endagila Hover numbers. I know Sakti Kangzedre. Masak Hendo, Dobu Mingdi, Toina Taba. I could day, Kari never, I could never. He's under some Balapa, I Muslim. And Masaki Hansapukan, the Gajmai, I could some time by could go that and the number of the Pram Lahova. You don't say the guide of Waho could have been. Then put her well who doesn't end numbers and she was from the Baduma side from me. Although Ima radio di tabi the bro. What? Thank you, Ima. Ima is what is no idea. Tagachari Ima. What? Wahanga Paukumga, honor Pasida Oirese. I quina. I could get Tamois in a sack series. Mamang took the collar, Yam Nungai bumps to Yauker when you am. Barrels is that given him a doggy collar though. Ima radio di tabi dabro. Hoi hoi, Matangi collar the Kudong Chav, Pizeraki Herami, Pura loere. Collar se Puraka in Omni in the Takpire. Madam Sovita Hizam, Tagachari Pamunjanta Kumar, Madam Savitri, Tagachari, Tharamsida, Saruya Mirakpam, Madam Taibe Manamirakpam, Sir Anjan Singha, Tagachari, Tharamsida Saruya Mirakpa, Thoramasigi Matangi call Lokachage, Sir Imo Mangang Tagachari, Ichan Niru Bema, Sir Lysram Taking, Sir Dennis Under Pukrambam, Johnson Toksham John Tagachari, Inauguro Wakuman, Pumnangpu Hanana Tagachari.
Thorom asigi matangi ani suba caller lokachage. Hello. Hello, sir, I love you. Jaramje. Sir bu taram nokchari loinana kaka haijabatare kaka Jaram Singh Thorom sida saruk yabirakpa kaka bu hanana thagachari Thorom sida saruk yabirakpa loinana kaka ngasigi Thorom sida kari utpigani Ngasi tele hanja dalu omna saguri ta wasar. Dialogue tamina simyan. Hoy. Alo dalu ke sara filum dalu ya khoi mi matam tam na ta ya khoi na eni zati amagi matam tam sara bi jari ko. Loinana jati amagi kano dialogue matau tambadi kaka tambiraktana ba haijari. Oh. Adu di khoi maitai gi hoina. Tau jara ke sar. How we receive sir? Ai na pinang mo kari mo ngasi inong yang kana tai nang wa kari le ho bodu di tawron mo koi sadin do ko program nang wa ngamiri nang na kari na nong yang kana tara jo sampai koi ni chakra ni nang na sadin poro hai udah itu sore je to bunyi ai na pi nang ngasi kanwa sa ai na ore tum sai makai ni pa darak pe kadu nang sa tu le ko kauli ko isu sa no koi kari no lang nari do ba po do bo na koi bo isu na isa sina sa po koi ba sa karati na koi na kari na thile api ya ba thinde ro na koi bo na koi su kari no isa u po lang da lang na ba gi na sai yu ta gi na koi ita ta kom ta wi na ma na bo na hari ba wa kalo je na koi bo kitang su noi khanda ba ko ta ba ta ro ga na koi bo sa lu ko lu hai ba ji bo na koi bo nutigi su hai nei ngalang su hai ari su hai hai su wa hai na ki tu na koi bo wo ima na khara thok pa ta wi ro na cha na mo no ku ju khara silai khara kar mani hui ta silai kar ma je ko ja la ya ma sa bani ada talab yam sa bani talab ta nung ya ro ko ta maya ma se ta bu hu yam ya ro ni ima na khara sen to ko to ta wi ro ima sa ri da lo sen jar ke sa. Thank you sir hanana thagachari saruk yabirakpa madi dialogue ama utpiramba sir bu hanana thagachari tasengna mag hojiki matam sigi mayamna pamna chanariba talap kariga totlaga sarak panosu khangdabadu mayamna yam pamna nahadagi angang dagi yamna pamna chanari ko mayam imung amada loi thengna biramgani mamaga machaga talap nihiraga chanaba ima kita lahoge hojik yamna thengnariba issue amani tawdabu kanamta kaimta hainade talabse asapot ki type ta adum chanare haita haibetare adum thengnajai isam samna hairabada akhoi mak phawba kongkwa gumba adum chajai ko marak ta ado talab kumba ka hen bai tare ko hanana thagachari Thorom sida saruk yabirakpa imai pe mai ima bimola koncham thagachari Thorom saruk yabirakpa talab se dum yam pam na sana re myam chahi suba sudaba khangde adum talab se kari haiba tare adum phajana chana re talab hai dei khangdi wari se nungai chat ki wari se su sir Anjan Singha thagachari pan masala ga haibudo sir adom da hairagana yam leibani maming je kari aina sium thengna jak rasni kanta nisagi maming loi palle na aise kanom khan gi tare tobuda bu khangdi loi khangjai tobuda bu sok uba charu budi leite kongkwa chajai atopa kaya ka hen badi ai tawjede mathangi call ko chage caller dialer hojiki call to biramba sir dugi sir Jiran Singha kaka thoi haiba tare magi talab ki dialogue tu da hek ningsing pai tare mathangi call ko chage hello taram nokchari ma Thorom sida saruk yabirakpa ado amtang khana thatchiroi ma
Kaino, my boy, the horse. Nang mamma, the sun possible. Kaum lakum, so easy more. My Ibo, land, but some was the land that the pulling things that a young mamma, Mirabum, the sex so with it. Young mamma, how I stand like the devil. Mama, adum nasu hik takpiganu mama. Mamangi kolarduna takpirakri. Talab chabada nung yorum dana ya machet kian basu yawi hai. Ado ima mukoksali. Ado mama di talab chabi dabro. Nang mamma, Talab to Sag Kanbani, Nung Yauring Gadra, Yazi, Pere High, such direct Kanina, Talab to Bogi, Nang mamma, she said. Ado talab chadra maksu kwaga di charam gadawadi mali magi mama si. Nang mamma, Father, Ying Bane, Paishaji Pamudana, Adu Pak Ying, Jeder Nang mamma. Adu magnani mama gi chutek naiba pukto noiri bado likman dana natra mama. Nang mamma di pukte, Budino King Mayam, then a taxon, the Malay, the Pukti can put even in my brother the door. Jummi mama na takbi bagi phat the loksing mayam dunani ainasu ngasi pandup mangabu singnarib singasi mama. Pando Mangado, Ninazi, I don't know, Nang mamma, and there. No king yam lady, no mamma, you put the fire, you can leave a man there. Matang, had a king, my brother. Hi, be you, mama. No mamma, didn't mean her. My one hunting with a high door again. Thank you. I let us over the dinner. I know high but off, yam, and now we did it back. No mamma, didn't mean it. I be not come high but then. To be singa come kara nem tak kara pick tak yam wang chow bidu netro. Money. I did forget dinner. Makado, the Pam dinner. Yam chow. Yam chow no ubido. Isam na bido. Bowl shape ka taraga. Money. No mama, I don't mind high that. Thank you, Ima. Nasana, Pagi told you that why Karan Chan Kibayorgas in my Warubigano. Although Loina and see Telen City Makari would be any. No, mama, again. In the tour, but I had to how again. How does it, mama? How did I get? Yeah. Taxi for the total, the near, the city near. I put the house chill up with Sokatana, but don't have to chill the number. Now, none of how you put a man and I will say the nearby. I do a Nabi Lagam Lang and around Yang. Yanangima, I put the to him at the do a hundred and load of the book. I do it here. I do Vanilla, Hodenia, Chakata, you know that. Now, I did it having a city, I'm not the late there. I took a night of doing over the settlement in the city. I see Yanangima. I say you had the book, hello, for the book. For a Nabi Lagan ever had all. I'm wild in a saving along the country back. For a Nabi Lagan and Wings, but Yanangam Bangi. I do I didn't know if I did have to look for a I don't hear a man hung the hanger, then I can't do it to see the rest of the video. I do man hanger, then I put me there, have a man telling her to doctor here. Not a get law of a king and never took out Hannibal. But then, how see a mullah so far, what kind of king it is, what uncle is here, I have a man hung bra. Here, you pass a hung man one. I do I know more than it of another than you put a nature in a cruiser neighbor. She knows what my 100 look at the book. Now, the high up whatever, Madam Muhammad is not doing able to do long and the hungry back. Chianangima, having beginning out with Lang and Zebony, I do a magic answer, the Nan mean the Hajel load of a do a pretty here, loud, such a loud, king out, since the 8 looks like it, but still over here. Hold, I can yell 204, not a house. That's the Louis like it. Thank you, Ima. Tagachari Ima. Yampazaba dialogue Ama. Karai dino kang daba. Putok pusin tauraga. Putok pusin yam hay Ima se. Ngak tangi. Nungairi earphone mari se nanthom dana. Imano kumaki bedo tahodre. Kudaki oiba. Paukum dialogue magdani Imano would pirak liba hanana tagachari Ima. Toromasibu mapung fan biba. Thank you, Ima.
Sir Johnson Thoksom Zone takpirei Sir Surjit talap se Manipur da saradi Canada umali taseng na 100 tongani jam na karbar ma hodok yani ko yam phazan sa ni yam phazan ju cha ni na wei jang ju phazan na hen kat kani masidai jida manga pi bado manga pi bada hen dok na hojik se tara pi su dum thwe aduga aina kari de khenari no si khang da bai tare dukan da hang kan da aduga manai manga pi badu gi hidak mana aduga tara pi badu gi hidak mana su manaram dri tawri se madu da ni se kari da manaram de number khai do me number 5 bai bam ne T5 haibra T10 adumai loi kai dok leram me aduna ni magun se sam na ikoi manipur daga sungjari ba mamang ai dagi ikoi gi lai hak tak tagi chanarak laba yu taseng na mayek seng na haijarage yu si ju manade na ko machin haiba amne adagi sing yan ba haiba amne adagi pojan mayam yawba amne adumaina khena ba adumaina moi talab ta ju number khaidoga maman se manaram da bai tare quantity ju khena re amasung plus quality ju kar khena pai tare adumaina leirame aina kari da khena ino chan manga pi bani sabana phatra hangri manga pi bani du ngaw yati matangi call ka chage hello Hello, good evening, sir. Taram Nokchari, sir, called over pa Mingama delay from Hibio. I mean, I won't be able to get on. Taram Nokchari, Torom City Sarugia Virakwa. And this I cannot be a physical high yard. A channel pieces, he can move to sir. He Tara four cars. Class 4 car habaqua. Loinana angang singi thoram haina di thamjabani tawdabu talent han oina thamjari ba thoram nina aduma TNBC sir hello TNBC sir Hello. Hello. Good evening, sir. Good evening. Taromasida Sarugya Virakpa, Ichanbu, Natru Ichabu, Hanana Tagachari, Loinana Mingale from Gudo Mam Damtung Hydopio. I giving all this back away. Hey, I put it on Sweden. Yaripok later on tell Dagi. Hojikari school no tamlise. Bright beginning economy. Yampazana. Like sukan hona se do karamba sering no thidor to se memda Ima Manipur how rasi Kurumjai Ima Manipur Binsang Longok Tong Dibi Turel Lang Dibi Asang Bapigo Etieng Bi Pantha Tarung Na Thuban Bi Tarik Mapang Hari Bi Nong Thoi Mau Ling Li Bi Manigum mga nairibi, Maliam Sat na Floribi, review Thousand Baleng o Sarojare. Thank you. Jabu Hanana Tagachari, Torom Sida Saruga Biraktuna, Lebang Sairing, Imamani Purba Sitaba, Sairing Amakudo Dambiramba, Hanana Tagachari, Ado Sairing Dugi Wamasang Hanga, Gadi Kangadro. Tagachari, thank you. Matangi caller da kudong chawa pisage. Loinana thamjari ba thoram asi angangi thoram maktinati tobadabu call tawbirakliba haibirak padugi matungina chan chamutang pijakre mamna su waru bidana ba haijari isam samna hairabada angang dugi sereng do parents oriba parents tuna sereng do chimpa pubira kanda phagi woi jogai woi yam phajana thibira agadi hena nungai jagadabani
onthak onjin ga tawraga serengi nunggi oiba kaino do khara semtok semjun ga tawraga ko serengi mayek sing do mathangi call lokachage hello Hello? taram nokchari madam call tawbirakpa mingamadi lefam haibiyo Kapmayadagi maladoni ne. taram nokchari ma kari mathel chakrage ma Ngasi khamelo kayo mayam thong masare jino. how kibaro How gibo lokhat li phajana. chang amtang tana thoksiro Kaidau ba? chang amuktang tana thoksira haiba Kauna thokse. lokhat khibagi chang rom tang tanaraga di khangadabani Khangadavni. imana hendoiro na chana hendoiro Khangde ne iman hendre, chana hendre da. body se uraga khangbi dro aijibo inkalak padaga di mi amana thang bangam de he ma haibi mayam se inkalak pada daiphat ka tarui class 8 karak pada ai adui matam adugi daiphat che taruraga farak pai kan jida ina lokhat pajidi ma kari da hairuni Ho he. pangai haije la lore natrai ma Ho. Tachari ma thorom sida sarugya birakpa kari utpi gani ma Isai yabro dialogue yabro iyada yabro. isai di ya di nang asai dagi lauthok sakri bisi Oh. amatta ga tabi hogdabai mawong ni ne ma gi se Oh, aise kaino tawri tahai draba ngaktan go. ngasai dei ta darga hojika da call tawraga phawga sajan birei si kari haijo haibano Adidi dialogue na tawra je ko. hobirasi ma Tomdi, ngasi di kari sang antana sa thua si to adiga ne nga phari si adiga ngasi di pa nai ne ye nga phari je sang an thongo ai sa thong to je ko hoi se adidi ai sa thong ye ko noi na tai de jo ta hai rang ge baji dina chak sing alon hai ram ne jo nga phari sa to ina chak si thong to je akui ma de chak te ja la chang ne rang di chak te yao ye na hai ram ne de bu chak te ja la oi na ina how ne kai ai ge ina kai long gon pa nai ne ye nga pha ba yao ni dro ba yao ji chak le chak thong to je wa di thong to ro cha ga chak le ji ko akui moi ta ton du bu kara kara cha kha ja no cha u ji hai je bu karom thok kha ja no nei bu de ne o moi ta to ka ta di ni karom cha kha ja no marai lai ja ro ni akui ni chat pa ji oi na ina cha bro cha re le cha lo che oi ma lo ji bro lo re lo chala chi je lo che thol a je o na chi di dao yang ji lao na ka ri pa nai ni ni cha lo chi yam pha te bro thang ji dao yang ji wo chai ri sum lo chala ge gu mo thank you ima hanana thagachari ima gi dialogue ado au ina ji dialogue ni ha tang ji wa khan da ji thok ni moi ta to no ko bata di to karai le ri no khang de karai thok ja na lai kai ko yen ge ja ni moi ta to no chai le re ima na cha la really ma khru se lu hai na tak pi ima oh thank you ima hanana thagachari thank you thorom sida saruk ya birak tu na thorom sibu mapung phan birak pa ima bu hanana thagachari ho moita ton labuk chalasi lao hairaga tumma leiraba aduna ni aina saujarai se hanana thagachari ma thoramasi gi mathangi call lo khachage
aduga karigumba amtang thauram asigi marakta na karigumba amtang ningsingjari mathangi call lokhatsadring thauram asibu karim kathaina bagi mawongda miss call ga di pishin birakanu natrabadi kana thajaroge thagachari thauram side saruk yabirakpa mathangi call lokhatchage hello hello taram nokchari madam call to virakpa ming amadi leifam haibiu ukongchangdegi thangjam jenita hanana thagachari saruk yabirakpa minga leifam gasu yamna marik chumna takpiraba matung kari matel zakhiye hojiksibo hanganga alu iro masai sa adi yam khangdra chak charam manena sat haide hangjalaktra hangjale maramdi hojiki matam sida theng leba pung nipan pung nipan hele hanadi pung nipan taret makhai swaida chak chanaram mani kalen thagi matamda hojikti pung manga da mamlabanina chakse nganta charaga natra mana adu wahang amtang hangjagi yawro madam tar male kumagtre wahang amatang hangjagi hangbiyo sa madam hogi yumda yen nganu natraga nga gumba loibibro pukida nga azu lay adagi nganu di like mamangda like tigre aduga ok dine yendi yen loide adu nga do nong phadoka di pharga chabibro hatagi lawlora paisida nga phagena dadana pumne aduga isingda chawbanina rau anidegi hena phaba phangde rau anide bhaudreba ado rau do chawra kanda thada bidi uram pisak pingai de yam nungsina sidana natte koigi kilo amadaga nga tuko chanbado adugi duda thada bade ado hojik phara kanda di kyam chaw biramage phaba yam chawde ba rau di adum li daga tuko adum pieba thagachari ado nahandagi madam hoina thakpiruriba nga do hato kena thakpirine natra hala chato kena nahandagi pharaga chana naba thadagani chana naba nungsina sidana ba nana pukri daga thadabidana aduga hato kena yokpirine natra aduma hai tar aduni taseng na maki oina di akoina ga nungsina ga yokchariba yen nganu ga haise kumhai heraum lak pada tora tu binido nungsina loijaramba ayuk khundingi yenda angan bada khongjaramba yenba labadu masidai sida ngasidi chakau bani do adana tap heda pharaga mangak tu heda leithat pi natra aina landa taradara lande sumini thank you madam hanana thagachari thorom sida saruk yabirakpa madam adu wahang hangjakraba matungda kari utpi gani isa sapadi yadabunina dalo oina tawrage hobirasi loirakpagi iti oida chatpagi dalo ta tawjerage ima hantaki mamang chahidagi ju chatpa phangdabanina sijende romda chati ima nang yabro hoine yaine ayuna si romda chatningbanine ado kaidamai chate haino ima hantakine angangi exam paikha loiraba matungida chatlaje kana chate haino tombi akoi iki hoiga punna chatlaje chatlamdai giduda imana akoida phone tawro aduga punna gari ma waraga chatlaje ado nati hoirongidi irang kande haibro ina iki hoirongidi irang do kanbudi kallaga ju moigi tukhau gumba adagi dalai thabi hoi gumba khara tangjangda kanbagi wani ima nangna chatte haiba tangdo numito aduda dum hairo punna chatlurase angang exam loiraga si hairaga loisanjaraga sa thank you hana thagachari madam amage thagachari madam thorom sida saruk yabirakpa
ꯂꯧ ꯂꯣꯏꯔꯒ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯕꯒꯤ ꯃꯇꯥꯡꯅꯤ ꯆꯠꯂꯝꯗꯥꯏꯒꯤ ꯅꯠꯇ꯭ꯔꯥ ꯍꯥꯟꯅ ꯊꯥꯒꯠꯆꯔꯤ ꯁꯔꯨꯛ ꯌꯥꯕꯤꯔꯝꯕ ꯃꯦꯗꯥꯝ ꯃꯊꯪꯒꯤ ꯀꯣꯜ ꯑꯃꯨꯛ ꯂꯧꯈꯠꯆꯒꯦ ꯃꯊꯪꯒꯤ ꯀꯣꯂꯔꯁꯤꯅ ꯀꯔꯤ ꯑꯃꯨꯛ ꯎꯠꯄꯤꯔꯛꯄ ꯃꯌꯥꯝ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ Hello. ꯍꯜꯂꯣ Good evening. ꯒꯨꯗ ꯏꯚꯤꯅꯤꯡ ꯃꯦꯗꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝꯗꯨ ꯃꯔꯤꯛ ꯆꯨꯝꯅ ꯑꯝꯇꯪ ꯇꯥꯛꯄꯤꯌꯨ ꯑꯩ ꯌꯥꯏꯕꯣꯛꯇꯒꯤꯅꯦ ꯊꯣꯝꯕꯤ ꯀꯧꯋꯦ ꯃꯦꯗꯥꯝꯒꯤ ꯂꯥꯎꯠ ꯁ꯭ꯄꯤꯀꯔꯗꯣ ꯊꯥꯕꯤꯔꯒꯗꯤ ꯂꯥꯎꯠ ꯁ꯭ꯄꯤꯀꯔꯗꯣ ꯑꯃꯨꯛꯇꯪ ꯃꯨꯊꯠꯄꯤꯌꯨ ꯁꯣꯔꯤ ꯑꯩꯗꯤ ꯁꯩꯔꯦꯡ ꯑꯣꯏꯅ ꯄꯥꯒꯦ ꯃꯃꯥꯡꯗꯁꯨ ꯄꯥꯈꯤꯕꯅꯦ ꯃꯃꯥꯡꯗꯁꯨ ꯄꯥꯊꯣꯛꯈ꯭ꯔꯦꯕ ꯑꯥ ꯑꯗꯨꯒꯤ ꯁꯩꯔꯦꯡꯗꯨꯃꯛꯂꯣ ꯉꯁꯤ ꯑꯃꯨꯛ ꯄꯥꯊꯣꯔꯛꯇꯣꯏꯁꯦ ꯅꯠꯇꯦ ꯑꯇꯣꯞꯄꯅꯤ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯃꯦꯗꯥꯝ ꯀꯣꯃꯦꯗꯤ ꯆꯪꯕ ꯁꯩꯔꯦꯡ ꯑꯃ ꯑꯣꯏꯅ ꯇꯧꯔꯒꯦ ꯉꯁꯤꯗꯤ ꯀꯣꯃꯦꯗꯤ ꯆꯪꯕ ꯁꯩꯔꯦꯡꯁꯦ ꯇꯥꯔꯒ ꯋꯥꯍꯪ ꯍꯪꯖꯔꯛꯄ ꯇꯥꯔꯤ ꯍꯧꯕꯤꯔꯁꯤ ꯃꯦꯗꯥꯝꯒꯤ ꯁꯩꯔꯦꯡ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡꯅ ꯅꯦꯠꯀꯤ ꯐꯦꯃꯤꯂꯤ ꯏꯟꯇꯔꯅꯦꯠꯅ ꯏꯄꯥꯅꯤ ꯇꯋꯥꯔꯅ ꯏꯃꯥꯅꯤ ꯋꯥꯏ ꯐꯥꯏꯅ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯐꯝꯕꯥꯜꯖꯥꯎꯅꯤ ꯔꯤꯆꯥꯔꯖꯅ ꯃꯆꯥ ꯑꯍꯜꯅꯤ ꯁꯤꯝ ꯀꯥꯔꯗꯅ ꯃꯆꯥ ꯑꯇꯣꯝꯕꯅꯤ ꯃꯦꯃꯣꯔꯤꯅ ꯃꯆꯟꯅꯤ ꯍꯦꯟꯁꯦꯛꯅ ꯍꯣꯝꯅꯤ ꯏꯟꯇꯔꯅꯦꯠ ꯏꯄꯥꯁꯦ ꯄꯨꯂꯤꯁꯅ ꯐꯥꯈ꯭ꯔꯦ ꯇꯋꯥꯔ ꯏꯃꯥꯅ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯂꯝꯍꯥꯡꯁꯤꯗ ꯊꯝꯕꯤꯔꯝꯂꯦ ꯅꯥꯏꯇꯣꯝ ꯂꯦꯡꯉꯝꯗꯅ ꯃꯈꯣꯜ ꯊꯣꯛꯇꯅ ꯇꯦꯡꯊꯥꯍꯧꯔꯤ ꯏꯃꯥꯗꯤ ꯅꯤꯡꯉꯝꯗꯅ ꯅꯦꯠ ꯃꯥꯅ ꯇꯠꯈ꯭ꯔꯕꯗ ꯇꯋꯥꯔ ꯏꯃꯥꯗꯤ ꯀꯔꯤꯗꯤ ꯎꯄꯥꯏꯅꯣ ꯃꯁꯤꯔ ꯅꯪꯒꯤ ꯄꯨꯟꯁꯤ ꯏꯃꯥ ꯏꯃꯥꯒꯤ ꯅꯍꯨꯠ ꯁꯤꯟꯕꯤꯅꯕ ꯅꯅꯥꯎ ꯁꯛꯄꯤ ꯁ꯭ꯇꯥꯔꯂꯤꯡ ꯁꯦꯇꯤꯂꯥꯏꯠ ꯁꯥꯐꯣꯡꯂꯛꯂꯦ ꯏꯃꯥꯒꯤ ꯂꯦꯡꯐꯗ꯭ꯔꯕ ꯁꯛꯐꯝꯁꯦ ꯃꯇꯝꯒꯤ ꯈꯣꯡꯂꯩꯗ ꯃꯃꯤ ꯁꯥꯝꯈ꯭ꯔꯅꯤ ꯃꯁꯤꯅ ꯅꯪꯒꯤ ꯑꯔꯣꯏꯕ ꯈꯣꯡꯆꯠꯅꯤ ꯏꯃꯥ ꯂꯣꯏꯖꯔꯒꯦ ꯁꯥꯔ ꯊꯦꯡꯛ ꯌꯨ ꯁꯔ ꯊꯦꯡꯛ ꯌꯨ ꯃꯦꯗꯥꯝ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯩꯅ ꯄꯜꯂꯛꯑꯔꯣꯏꯗ꯭ꯔꯥ ꯈꯟꯕ ꯄꯜꯂꯛꯈꯤꯕꯗꯣ ꯅꯦꯠꯋꯥꯛ ꯃꯍꯥꯛꯅ ꯊꯤꯡꯈ꯭ꯔꯕꯗ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯅꯠꯇ꯭ꯔ ꯃꯦꯗꯥꯝ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯇꯨꯅ ꯌꯥꯝ ꯐꯖꯕ ꯁꯩꯔꯦꯡ ꯑꯃ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯕ ꯃꯦꯗꯥꯝꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯂꯥꯏꯞꯆꯠꯇ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯅ ꯀꯣꯂꯔꯒꯤ ꯁꯩꯔꯦꯡ ꯂꯥꯏꯛ ꯇꯧꯕꯤꯔꯛꯄ ꯈꯨꯕꯥꯛ ꯈꯨꯕꯤꯔꯛꯄ ꯄꯨꯝꯅꯃꯛꯄꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯊꯪꯒꯤ ꯀꯣꯜ ꯑꯃꯨꯛ ꯂꯧꯈꯠꯆꯒꯦ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯗꯥꯏꯔꯦꯛ ꯃꯇꯥꯡꯅ ꯇꯧꯖꯒꯦ ꯁꯥꯔ ꯗꯥꯏꯂꯣꯒꯁꯨ ꯇꯧꯊꯣꯛꯁꯤ ꯑꯗꯨꯝ ꯃꯤꯡꯒ ꯂꯩꯐꯝꯒꯗꯣ ꯑꯝꯇꯪ ꯇꯥꯛꯄꯤꯌꯨ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯗꯨꯅꯁꯨ ꯋꯥꯔꯧꯕꯤꯅꯨ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯗꯨꯅꯁꯨ ꯋꯥꯔꯧꯕꯤꯅꯨ ꯃꯤꯡꯒ ꯂꯩꯐꯝꯒꯗꯣ ꯇꯥꯛꯄꯤꯔꯛꯇ꯭ꯔꯒꯗꯤ ꯑꯩ ꯈꯣꯏꯗꯧꯁꯦ ꯁꯥꯎꯒꯠꯂꯛꯀꯗꯧꯔꯦ ꯃꯌꯥꯝꯁꯨ ꯇꯥꯗꯧꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯀꯣꯂꯔꯅꯤꯅ ꯃꯇꯦꯡ ꯑꯃꯇꯪ ꯇꯧꯖꯒꯦ ꯇꯧꯕꯅꯤꯅ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯁꯔ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯃꯤꯡꯒ ꯂꯩꯐꯝꯒꯗꯨ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ ꯁꯔ ꯆꯟꯅꯍꯨꯝꯗꯤ ꯆꯟꯅꯗꯣꯏꯅꯤ ꯁꯥꯔ ꯊꯦꯡꯛ ꯌꯨ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯁꯔꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩ ꯇꯧꯖꯔꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕꯗꯤ ꯅꯍꯥꯟꯒꯤ ꯄꯦꯟꯕꯤꯌꯨ ꯑꯩꯅ ꯍꯩꯌꯦꯕ ꯇꯧꯔꯒꯁꯨ ꯇꯥꯕꯤꯌꯨ ꯑꯗꯨꯗꯨꯅꯤ ꯍꯧꯕꯤꯔꯁꯤ ꯁꯔ ꯃꯃꯥ ꯅꯪ ꯆꯥꯛ ꯆꯥꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ खितंग मपाई उन से करोमत खितंग दी आई ने नंग तो अंतर तो इस व्यक्ति तयनो तौर मागी कितनी सिंह तो उगद्रो या हमसे नो कि अदु नो कपु ngam de no gi thamo jo kali ne no gi pi no is ko अंतर तयनो तौर मान चिल्ल no gi ता de ne क्या थीन नु कि आई कप ने phong vào tum ngam de ni pe tayana tawriba mai ni pizna tawrega magi ne padu magi kitni dum sin mangam ya dumana ne pina
sinma ngamaga namai pana sinma ngamde habiki wari dinari bunine koida kam tin nu sia di wari do yung ta de ta ni ngasi ta ni ai di tayagi adu maina wari ta kam tin nu ngai je ai yo khana tum tayai ai na khandar ga li jari wari Kaya nung si adu mana manipudu bu thok ka padala thok di thok mane na khale ai wa khana kaya am tin nung si saya yo tum wai baro ma nga so baro ma kha jo diamond si ne machine yam oi de ba nge baro ma kha de la khare pung ma khai ke no la ko ka te na ngai wa khare ai se halu se la ba khoi de ôi bông nghe ya thế ấy kẹp thế nó qua rồi ngã vậy kẹp thế nó qua nó ngã cái tôi không ngại đấy ngu đi nung mày làm cái này ngasi tum mui dari mày tum mui dari sih tahu kan tahu di soal bahasa mana kata punya so budi ya budi ta kita inda no ai na budi kita ngalam to malai james take atau rasu muai je mana no pa ai na kudum ai na ta na tandio ta suje thank you sir hanana thagachari ngarang se chukwa kita ngang ko tu sabi noi na magi thorum kudum noi ta jari ade to dum tabiya ye magi ngarang se pungji choi dharma ya ta brava soidaba yadaba soidaba ngambaba kanabu leibagini adu ngai de wai amne ka yang wai ngai bada waraga su khara wamina batare loina na sarna tummaga leithoga thoramadu thengna lanthok sakhiba nateba sir gi thodang nomatang laaga sida amutang yengbiyo sarna chatliba sarna tawriba thabak mayam se amutang yengbiragadi hena khangani lanthok chariba sir gi dialogue hanana thagachari thoram sida sarup yabirakba thank you hanana thagachari isam samna hairabada aisu leithakhiba yai ko ngasaina caller na akaiba wa hairak lipse ai pha laun leithaba yai adu leithadi maram dom tang sengdok segena maram dom tang taksening bai tare isam samna ngarang si sir se isai chalui isai se isai khakta nati chida ngarang drama record tawi tayai record tawraga chatlam gadaba matamda drama oina sanaraga leire aduna pura kainomni mawangi caller adu maina gadi yam apawring gadi sajan birakanu sir natragadi ekoi olini ga mukta sanaga loinana ekoi gi senu laga nasamdo tap tai gai foiradi bako kauru sira kang dine amtabu hello taram no churi madam call do birakpa minga madile from haibio Wang bal de man tawe imabu taram no churi thoram se howdagi loiba pau tabi bro ima yo tabe aseng bagiro sing ado sounding da bro ado mi mayam is ngai khoda dialogue ka lairi mi di sounding da na hujik tawrei du udro sana sounding adu tadra maleda sorry thoram se loina di tabi ba apien da haisidi loi leina ba ngaktani do natrane ma man aduda moina waro puglauga leidana tawrei ado saubirakta ba imana su khara themjen biu natragadi nacha ikoi saugal adine pibam zaroi tagachari ma thoram sida saru yabirakpa lanthok chari mangasi gi thoram sida ima karam dialogue no bidak toise mana oh no tar male kumakidre masu hello
Hello. Ima call amutang ka try tawbiro imagi mute tham khrabra khangdre imagi mobile do som da amutang ta amata ta dre haijaba tari. Hello. Hello, good evening, sir. Sujit. Good evening, Taram Nokchari sir. Call tawbirak sir mingama dile from habiyo. Sir, let's from taking. Tagachari sir. Really kending. Masigi tawram sir sir yabirak sir bu Taram Nokchari sir sai singuna birabo. Sashin Chazare, sir. Kari mathel how krige sang sisibo. Sir, this is Hangamga Naga for me. Hangamga ngaga. Hi. Loktak pat ki nga uidero sir. I looked up at King Anisa. Madudo pasanam tang saning bani adu upa kari du paile. No punze. No mam tang tengnaraga pasanam tang sasi sir. Ingtham tham hakna lui dringai. Natra sir. Akoigi looked up upon the Akoi Pum Chinkat Bamato on the Tava Hangam in a Yamole. Tagachari sir ngasigi tawram sida saru yabirakpa. Loina sir ngasigi tawram sida kari upigani sir. Sir, is a siding program home with some Wakal the Poro Makakshum is in Zagat from the Matian to some siding like a Matian to some land. How is it, sir? Siding going to Tangai Padava. I hope the How is it? My taiga, mitaiga, yetnaringai. Zandonga, Laisaga, Muknaringai. Lawai, Impan, Sithanaringai. Aikoigi, Apunbadi, Lord Kre. Lingzen, Manava, Tiva, Pankidre. Lon, Manadabaga, Pundringai. Lon, Manava, Masen, Punsinse. Zatnabi, Manadava, Dinadringai. Zatnabi, Manavasing, Dinasi. Arapa, Anapa, Taisinarage, Kalavadi. Yumlon Nava, Paudi, Nsinasi. Iyek irol inat lain punna mukta yokat minasi. Kangluk puruk leipak kunai punna mukta kan minasi. Thank you, sir. Thank you, sir. Hanana Tagachari, sir, na lantok pirak pa sering. Asuki matik nungi wahan tok yamna leiba sering ni sir ko daltam birak pa. Sir boy ni ngai litana Tagachari tharo masida sir yabirak tu na yamna fazaba sering ma. Hojik tok diba kenoni isu ni chandon ga leisa ga muktek narak pa. Kari aja batare. Kaya mayam na su ubiram gani. Hojik lainari se ko. Lainari ba isu se asuki matik. Kari aja batare. Awon ba ma lak pasida kero lekai da su rum thengna biram ne awon ba ma lak pasida kalak yeng thiba ki type ta to wasu lei ado yeng thina bai thoidok ti haijaba si wafam je thamjagi apam da lining ni apam ba chatpi yonum kari su kai di koina on da ba ya de koina adu taw da ba ya di haiba leiti natra sir mani thank you sir thoram sida sir mathangi color khudong sa bizai Tagachari sir Mioibagi wakalon amaga manade ko adunani jat tongan ba wakalon kayana thoramasibu mapung fahan biri pumnamakpu hanana Tagachari 90.0 Wahong radio thoramasibu saruk yabiraktura caller singna thoramasibu mapung fahan biba apen penda harauba nungaitaba kapningba isagi thamoida phawbirakpa kya utpiraktuna Thoramasibu saruk yabiriba mapung fan biriba pumnamak hanana Tagachari loinana thoramasigi aroiba caller lokachagi ngasigi challenge han thoramasigi kananu minasi kolokachari Hello Taram Nokchari sir call to wirakpa sir mingale from Gaibio Yaripok si file kai to ginita Yaripok si file kai digi sir aigi ming mani kaujay Tagachari sir wahong tao alo aina sai
Saying I'm come to get out of the nigger. Tagachari sir, Sergi, Sering Hobirasi. Oh, how did I get? Hobirasi sir. Oh, although saying I'm the Ina, why am I doing a corner? I know she's going to do it. A quick year. Kari haja dong lo dile haipet torakwa amatang sum haja ke habidi laiba mayam ditana di mayam laibi deita and upana uti koina baki adegi aduga tongana mari aron bawa kan bawa kan adugum bagi wari yumtang tawraga saireng oina amatang tijara kentam Hoi, yam pazado ini sering saru gabisi, Hobirasi sir. Oh, saireng itu maming si saireng itu maming si babura hapura aja sih. Kanano nang bu baburo hapuro. Malibo babu di tijon do na kongu ki makona gap lili ba purina ge malibo babu di tijon do na adu bu khandri ne ama no ma sabitri ki lepanda thonganda tuminna changuna sabitri bu unage ayuna khantiba thenglaba ahingi matam adudadi palem panthau oriba palem mamana amang kom dabu changuna amang kom da changuna hakchang chuto ke haino khanduna makutta laratel amma paajuna asum len thor adubu Sabitri thorak le haijuna khanduna wangla bache kol adubu kakatuna lumnu laikiba yangi nason phangda ahalloi bi imaduna amang ko niti thongra du tekuna amang ko du taki matamadu da mihak singda tallani khanduna pak chawra wangla bache kol bu joy taw olympic ki lamjet tum kapuna change na hapu baburo hapuro machine aina tijari basari asidal lo chanjarake. Thank you sir. Hanana tagachari babura hapura. Yam pazai sir ki sering. Babura hapura. Yai sering ji. Mandi hai manda aja. Babu de waram da babu. No. Wow. Adugi sum tawjaningna sum tawjarakuni da. Loisilak pado buduga karam manarak pado. Thank you sir. Hanana tagachari thoram sire saru yabirak tu na thoram sibu mafung fan biba sir bo hanana tagachari. Landok chariba 90.0 Wahong Radio gi thamjariba ngasigi talent han thoramasibu mapung fan biriba thawai hakchang yauna tabiriba pumna pu hanana tagachari ngasigi landok chakiba talent han thoramasida ina ngangthok kiba wahai watada soikilan kiba wahai karan chan kiba yauram lagasu mayamna waro bidana ba haijari learner thoramasigi makha tatharak pada mayamda kudol damjagani inspector te gi hanjin episode Chanipanga Humpumapan Suba Tankak. Stremasida Labiriba Kuding Magna Matangi Pesta Lakpiduna, Inspector Tag Hanjin Betankak Sibu Saruk Yaminanaba, Pumnautan or Luxury, housing acting you in the Pumnautaki laptop Chabagi Aba, Luxury Pumno Puamukana, Surjit Kamanjana, Kurumjari.
matam kuina nungsang haibadi piles laina asina aduna khudong chadaba kaya mayok naduna leraklaba amadi atopa layeng kaya chathaba matamda phabangamdraba natraga laina asi yengthokpagi khudong chadaba mayok naduna leraba singna madugidamukta wabirurugan sahi taragi mathakta experience leraba laina asi yengbuda miyo cha kaya phanba ngamkraba mayang Imphal Bengal dagi Kabirani Phundreimayum Jobida loinana machanupa Safik Anwar anina punna nupa amadi nupi singi tonga tongana layenggi khudong chaba pizari Kabirani Phundreimayum Jobida gi hidak ase amuktang thakpada nungsang haibadi piles pungpha phanba ngamle laina asina naduna khudong chadaba kayamarum adom mayok nabirabadi ngasima mayang Imphal Bengal da leriba Phundreimayum Jobida amadi Safik Anwar ga unabi akupa marol gi dama call tobiyo 9856601688 amadi 9402783274 piles naba anaba gi dama Kabirani Phundreimayum Jobida amadi Safik